COVID-19 dagi ngakthoknaba hidak kapthokpa yaurubba club ki member Taramathoi quarantine tawkhre Thangmaiban gi club kunithoina punsinduna semba Thangmaiban United Club na achouba thogdang lawduna Thangmaiban gi akoiba mafam singda COVID-19 laichatagi ngakthoknaba sodium hypochlorite solution kapthoktuna sanitize tawbugi thabak ngarang chathaba hauke Thangmaiban United Club na lakholakliba thabak asibu laikai miyamna thagatpa phongdoknakhe Laibak thibadi hidak kapthokpagi thabak aduda saruk yakhiba club ki member amage imungi miyoi ama COVID-19 na positive oiba yaurambadagi hidak kapthokpaduda saruk yakhiba miyoi Taramathoi cheksin thorang lakhutpa oina Thangmaiban chinga kham laikai da leiba NIYOC club ta quarantine tawduna thamkhre haire NIYOC club amade Thangmaiban United Club anina khusamnaduna quarantine tawduna leiriba miyoi sing asige sarkar leiba potlam khudingmak watana bahotnare loinana athuba matamda test tawthoktuna COVID-19 na positive oibra oidabra haibadu khangdokna bahotnagani haire amaromda Thangmaiban United Club ki President Laisang Them Pratap na pauchi asida phongdorokpagi matung ina ngasi numidang wairamdagi club asina choba thogdang lawduna Thangmaiban pumbada COVID-19 laichatagi ngakthoknanaba amadi section thorangi thabak lawkhonanaba paksana publicity satuna khanghangani loinana club asina Thangmaiban pumbada laichat asidagi ngakthokpam thokpa section thorangi thabak sing adu sarkar gi mari leinaba authority ga khusamnaduna lakhotkani haiki phamung lising ama leigadaba covid care center sangakhre local transmission di haure community transmission di haudre chief minister Manipur COVID-19 laichatna positive oiba migi masing nongmagi henjalakliba asidagi layengpham leitabadagi awaba mayoknariba asi kohanabagi damakta ngasi Imphal West ki lamboi khongang khongda leiba Manipur Trade and Expo Center da phamung lising ama leigadaba covid care center hongnabi matung ina Manipur gi chief minister N Biren na sangakhre Laikai da yuyon basing police ta pau PBU chief minister laikai da leriba maira paibi club organization mayam aigi jaga da yuyon basing masak khangdok piraga police ta pau piduna phagat hanse COVID-19 thengnabada miyam gi mateng nijari haina chief minister N Biren gi Facebook account da thagalakpa post amana haire serol asina makha taribadi hojik turel maya lamhang ingkhol kaya da group phamduna yu thakpa zwar sanaba chak chanabagi pau kaya lei masi miyam sangduna thingminase hojik aikhoi gi state local transmission haure section daba yaroi miyam na supuksel sengbiyo COVID-19 gi chingnaba isa da leirabade miyam marakta thokpiganu tongana leiraga health department da pau pibiyo aikhoi punna thengnamina si haire ningthau leisemba negative oire union home minister Amit Shah COVID-19 na positive oikraba matungda mahakanaknaramba miyoi singsu section thorangi thabak lokhatuna test taunaba khangalakpadagi union minister asiga handak unaduna wari sabagi thabak sathagiba MP ningthau leisemba sana jawbasu makhatana COVID-19 gi test tokthokpada negative oire loinana ningthau gi masa mau phana active oina leiri haire amaromda ngasi social media amadi WhatsApp group ta ningthau leisemba sana jawba Rajya Sabha gi MP bu Union Culture Minister oirakpada nungaiba amadi tawbimal khangba phongdokjari haiduna lana pau sandorakpabu Royal Press Manipur na nungaitaba phongdorakpaga loinana yumpham yaudaba pauni haina miyamda khangalakli hojik phawbugi oina asigumba official oiba pau amata leitri Union Cabinet expansion da iningthaubu minister pirakpa singi list yaurakle natraga minister pirakpa yai haiba ngarang ngasigi pau asi natana atai ahenba pau amata leitri haire masamak positive oiraga losinduna nupi mayumda leiba officer ama Khurai club Amana Puthokhre miyamda sandokadabadagi kalhaure Imphal East ki haingangda leiba Masamak first class gazetted officer oiduna Kaksing district ki manung chanba Waikhongda posting tariba miyoi asi COVID-19 na positive oirabasu kana amatada khangandana losillaga mahaki nupi mayum oiriba Khurai Puthiba lekaida leiba imung asida leirambadagi Khurai social youth club na achouba thogdang lawduna koithi thiraga nupa asi puthokhtuna mangondagi COVID-19 atopa miyoi singda sandokadabadagi kalhaure haire Khurai social youth club tagi phangba pau amagi matung inade positive oiraga losinduna leiramba officer asige loinabe masa wai sanglaktabadagi mahaki mapam oiriba Khurai Puthiba lekai asida leikibani loinana nupa asisu nupi mayumda matam khara leibani sairaksida hairiba officer asi COVID-19 na positive oire haiba pau tarakpadagi club asina choba thogdang lawduna koithi thirakpa matamda nupa asi yamna wana phangkhibani haire nupa asina Babina Diagnostic Center da test tawba matamda mahaki asengba yumnak leikai apokba mapagi mamingna chingba amade telephone number yaudana test tawramki maduda mahaki asengba leifam thibada awabo oike club asina koithi thiba matamda ngarang nupa asi Khurai Puthiba lekai da leiramba thengnabadagi masamak unaduna social distancing ngakna section thorangi thabak lokhatlaga wari sanakhe maduda nupa asigi manembok amade mahaki loinabina nupa asi positive oide haiduna kanthokna bohonakhe adubu club asina Babina Diagnostic Center dagi nupa asina COVID-19 test tawbage report adu puthoktuna yenghalaba matungda chenba yadabadagi masak khangdokpa ngamkhibani haire paw asina hai ngarang numidang pung 8 makhairom taba matamda club asina mari leinaba Khuraigi MLA chief medical officer Imphal East Health Director amade Imphal East ki SP na chingbada pau piraba matungda ambulance na singba tharaktuna miyoi ase mahaki nupi mayumdagi lakhatlaga Jenims ki COVID care center da thamkhre
Makha tana nupa asina mahaki loinabe manembok amadi piklibi masaga loinaramba miyoi khungul libadagi hojik miyoi chani hompurom khomgatlaga makha tana test taunanaba thabak sem sare masida natana nupa asina lamlong bazarda thoklaga insang napi leirambana chingba laiki haibagi matangdasu mahaki travel history thigat pakanna honari pausi asina phangba paugi matung inade positive oiraba officer asigi thabak mafam Kakching district ki waikhongda sub deputy collector oina leibani mahak haukiba July kulumdoida Kakching DC office ta laklamkhe masigi matungda mahak positive oire haiba pauk tabadagi mahak naknaramba miyoi ani makha tana test tokthokpada negative oire ngasi su Kakching DC office ki akoiba mafam sing sanitize tokthokpaga loinana mari lainaba staff sing covid-19 test tokthongnaba thabak lokhatle haire